ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯝꯕ ꯑꯆꯧꯕ ꯌꯨꯝ ꯑꯃꯒꯤ ꯃꯌꯥꯏ ꯀꯥꯅꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯐꯤꯉꯧ ꯑꯃꯁꯨ ꯃꯈꯣꯡ ꯍꯥꯞꯂꯒ ꯄꯥꯛꯅ ꯈꯤꯜꯂꯒ ꯊꯝꯂꯤ꯫ ꯐꯤꯉꯧ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯤꯡꯊꯤꯅ ꯁꯨꯝꯍꯠꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯏꯊꯣꯡꯈꯛ ꯌꯦꯛꯄ ꯃꯃꯤ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯐꯤꯉꯧ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯆꯨ 12 ꯌꯥꯎꯕ ꯁꯦꯡꯒꯥ ꯄꯨꯈꯝ ꯑꯃꯁꯨ ꯊꯝꯂꯤ꯫ ꯑꯗꯨꯒ ꯁꯦꯡꯒꯥꯗꯨꯒꯤ ꯃꯊꯛꯇ ꯇꯨꯔꯤ ꯑꯃꯁꯨ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯖꯥꯎ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯃꯁꯛ ꯎꯗꯕ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯁꯦꯡꯒꯥꯗ ꯌꯥꯎꯔꯤꯕ ꯇꯨꯔꯤꯗꯨ ꯁꯛꯎꯗꯕꯤꯒꯤ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯈꯠꯈꯤꯕꯒꯨꯝ ꯇꯧꯔꯤ꯫ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯃꯥꯏꯈꯛ ꯑꯌꯦꯛꯄ ꯃꯃꯤ ꯑꯗꯨꯗ ꯇꯨꯔꯤꯗꯨ ꯊꯝꯂꯒ, "ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯉꯝꯗ꯭ꯔꯤꯕꯁꯦ? ꯆꯍꯤ 10 ꯍꯥꯏꯔꯛꯂꯦ ꯏꯁꯥꯒꯤ ꯁꯛꯇꯝ ꯎꯕ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯦ꯫ ꯌꯦꯛꯂꯕꯁꯨ ꯑꯩꯒꯤ ꯁꯛꯇꯝ ꯃꯥꯟꯕꯁꯦ ꯁꯨꯛꯉꯝ ꯉꯝꯗ꯭ꯔꯤꯕ." ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕꯤ ꯅꯨꯄꯤꯗꯨꯅ ꯇꯨꯔꯤꯗꯨ ꯄꯥꯏꯔꯒ ꯂꯥꯏ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯌꯦꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯄꯥꯜꯗ ꯁꯒꯣꯜ ꯑꯃ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕꯤ ꯅꯨꯄꯤꯗꯨ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯁꯒꯣꯜꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯥ? ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ? ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯅꯨꯄꯥ ꯑꯃ ꯁꯒꯣꯜ ꯃꯊꯛꯇ ꯐꯝꯂꯒ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯌꯦꯡꯂꯒ, "ꯃꯥꯏꯊꯣꯡ ꯈꯛꯇꯃꯛ ꯌꯦꯛꯂꯝꯂꯒ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ? ꯅꯪꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯛꯇꯝ ꯆꯦꯟꯕꯤ, ꯐꯖꯕꯒꯤ ꯂꯩꯔꯦꯝꯕꯤ ꯅꯪꯒꯤ ꯁꯛꯇꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯌꯦꯛꯂꯝꯃꯣ꯫ ꯑꯩ ꯅꯪꯒꯤ ꯁꯛꯇꯝꯗꯨ ꯄꯨꯔꯒꯦ." ꯀꯥ ꯃꯅꯨꯡꯗ ꯅꯨꯄꯤꯗꯨ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯅꯤꯜ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯂꯦꯞꯂꯝꯕꯗꯒꯤ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜ ꯂꯥꯟꯃꯤ ꯈꯔ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯪꯂꯛꯏ꯫ ꯂꯥꯟꯃꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯗ, "ꯏꯕꯨꯡꯉꯣꯕꯨ ꯊꯤꯖꯔꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯂꯦꯗꯣ, ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯇꯧꯔꯁꯤ." ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ, "ꯂꯥꯟꯃꯤꯁꯥ, ꯑꯩꯕꯨꯁꯨ ꯏꯅꯤꯡꯇꯝꯕ ꯈꯔ ꯄꯤꯌꯨ꯫ ꯏꯕꯨꯡꯉꯣꯅ ꯆꯪꯂꯤꯕ ꯃꯐꯝ ꯑꯁꯤ ꯏꯅꯤꯡꯊꯧꯅ ꯑꯊꯤꯡꯕ ꯊꯝꯂꯤꯕꯅꯤ꯫ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯚꯨꯠ ꯂꯩꯕꯒꯤꯗꯃꯛ ꯏꯅꯤꯡꯊꯧꯅ ꯌꯣꯠꯀꯤ ꯁꯝꯕꯜ ꯇꯤꯡꯂꯒ ꯊꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯣ ꯋꯥꯡꯈ꯭ꯔꯕ ꯌꯣꯠꯂꯤꯡꯒꯤ ꯁꯝꯕꯜ ꯑꯁꯤ ꯏꯕꯨꯡꯉꯣꯅ ꯀꯔꯝꯅ ꯆꯪꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯕꯨꯗꯤ ꯊꯣꯡ ꯁꯥꯡꯂꯒ ꯆꯪꯂꯛꯄꯅꯤ꯫ ꯏꯕꯨꯡꯉꯣꯗꯤ ꯁꯒꯣꯜꯁꯤꯒ ꯄꯨꯟꯅ ꯁꯝꯕꯜꯁꯦ ꯆꯣꯡꯂꯒ ꯍꯦꯛꯇ ꯆꯪꯂꯛꯄ ꯃꯥꯜꯂꯤꯗꯣ, ꯅꯠꯇ꯭ꯔꯅꯤ ꯂꯥꯟꯃꯤꯁꯥ?" ꯂꯥꯟꯃꯤ ꯑꯃꯅ, "ꯑꯆꯨꯝꯕꯅꯤ ꯔꯥꯖꯀꯨꯃꯥꯔ, ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯅꯕꯗꯒꯤ ꯆꯍꯤ 10ꯁꯦ ꯌꯣꯠꯀꯤ ꯇꯔꯥ ꯈꯥꯔꯒ ꯊꯝꯂꯛꯄꯅꯤ꯫ ꯆꯍꯤ 19 ꯁꯨꯔꯕ ꯏꯕꯨꯡꯉꯣꯅ ꯆꯍꯤ 10 ꯃꯤꯔꯝꯗ ꯃꯍꯩ ꯇꯝꯂꯒ ꯂꯩꯔꯨꯕꯅ ꯌꯨꯝꯁꯤꯒꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤꯗꯣ." ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ, "ꯐꯔꯦ ꯂꯥꯟꯃꯤꯁꯥ, ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯑꯩ ꯃꯥꯡ ꯊꯥꯔꯝꯂꯒꯦꯀꯣ." ꯂꯥꯟꯃꯤꯁꯤꯡꯗꯨ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯒꯤ ꯇꯨꯡꯗ ꯁꯒꯣꯜꯒ ꯂꯣꯏꯅꯅ ꯏꯟꯅꯈꯤ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯌꯣꯠꯂꯤꯡꯅ ꯁꯝꯕꯜ ꯈꯥꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯍꯨꯔꯥꯟꯕ ꯃꯤꯑꯣꯏ 4-5 ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯇꯣꯝꯕ ꯀꯧꯕ ꯍꯨꯔꯥꯟꯕ ꯃꯀꯣꯛ ꯑꯃꯅ, "ꯏꯇꯥꯎ, ꯑꯁꯤꯗꯤ ꯄꯨꯡꯃꯝ ꯃꯝꯃꯤ, ꯀꯃꯥꯏ ꯆꯪꯗꯣꯏꯅꯣ?" ꯆꯥꯎꯕꯅ, "ꯏꯇꯥꯎ, ꯍꯨꯔꯥꯟꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯃꯝꯕꯕꯨ ꯎꯕ ꯉꯝꯕꯗꯨꯅꯤ꯫ ꯍꯨꯔꯥꯟꯕ ꯆꯪꯕꯕꯨ ꯃꯩ ꯊꯥꯜꯂꯒ ꯆꯪꯁꯤ ꯍꯥꯏꯕ꯭ꯔꯣ? ꯍꯥ? ꯑꯗꯣ ꯏꯇꯥꯎ, ꯍꯣꯔꯦꯟ ꯕꯨꯠꯇꯒ ꯈꯨꯠꯁꯦ ꯄꯥꯏꯁꯤꯜꯂꯨꯔꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯅꯦ?" "ꯕꯨꯠꯇ ꯈꯨꯠꯅ ꯁꯣꯛꯄ ꯉꯝꯂꯕꯗꯤ ꯐꯔꯦ ꯀꯩꯅꯣ ꯏꯇꯥꯎ? ꯕꯨꯠꯇ ꯈꯨꯠꯅ ꯊꯦꯡꯕ ꯉꯝꯕ ꯀꯩꯁꯦ ꯑꯔꯥꯏꯕ ꯅꯠꯇ꯭ꯔꯕ ꯍꯨꯔꯥꯟꯕꯅꯤ." ꯃꯅꯤꯅ, "ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯨꯔꯥꯟꯕ ꯆꯪꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣꯕ ꯏꯇꯥꯎ?" ꯇꯣꯝꯕꯅ, "ꯆꯍꯤ 10 ꯃꯤ ꯑꯃꯇ ꯆꯪꯍꯟꯕ ꯌꯥꯗꯕ ꯌꯣꯠꯂꯤꯡꯒꯤ ꯁꯝꯕꯜꯅ ꯀꯣꯏꯅ ꯈꯥꯔꯒ ꯊꯝꯕꯁꯤꯅꯗꯤ ꯌꯨꯝꯖꯥꯎ ꯃꯅꯨꯡꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯣ ꯏꯇꯥꯎ? ꯏꯁ, ꯑꯗꯨꯗꯤ ꯕꯨꯠ ꯊꯣꯛꯄꯒꯤ ꯈꯥꯖꯤꯟꯕꯅꯤ ꯏꯇꯥꯎ, ꯃꯅꯨꯡꯗ ꯀꯩꯝ ꯂꯩꯔꯝꯂꯣꯏ꯫ ꯍꯩ ꯑꯄꯪ, ꯉꯥ ꯂꯩꯕ ꯃꯐꯝꯗ ꯂꯩꯔꯦ ꯂꯩ ꯍꯥꯏꯖꯤꯟꯕꯒꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯩꯕ ꯃꯐꯝꯗ ꯕꯨꯠ ꯊꯣꯛꯏ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯍꯥꯏꯖꯤꯟꯐꯝ ꯊꯣꯛꯇ꯭ꯔꯣ? ꯕꯨꯠ ꯊꯣꯛꯄ ꯃꯐꯝꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯅ ꯇꯣꯏꯅ ꯂꯥꯛꯄꯒꯤ ꯀꯔꯤ ꯃꯔꯝ ꯂꯩ? ꯍꯥ? ꯅꯣꯏ ꯑꯅꯤꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯅꯤꯡꯊꯧ ꯃꯆꯥ ꯂꯥꯛꯂꯝꯕꯗꯣ?" ꯆꯥꯎꯕꯅ, "ꯑꯧ, ꯃꯥꯒꯤꯗꯣ ꯌꯨꯝꯖꯥꯎꯁꯦ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏꯕꯖꯥꯠꯅꯤ, ꯁꯅꯥꯗꯤ ꯐꯖꯅ ꯂꯩꯔꯝꯗꯣꯏꯅꯤ꯫ ꯑꯧ, ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯇꯨꯡꯗ ꯂꯥꯟꯃꯤ 10 ꯃꯨꯛꯁꯨ ꯀꯣꯟꯅ ꯆꯪꯂꯛꯄꯗꯣ
ꯃꯈꯨꯠ ꯃꯁꯥꯒ ꯇꯧꯗꯨꯅ ꯋꯥꯔꯤ ꯁꯥꯕꯗꯣ ꯃꯣꯏꯒꯤꯗꯣ ꯁꯅꯥꯒꯤ ꯆꯥꯡ ꯑꯣꯜꯂꯤꯅꯤ ꯍꯥꯏꯗꯤ ꯊꯥꯡꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏꯅꯩꯅꯤ ꯇꯣꯝꯕꯅ ꯆꯥꯎꯕ ꯌꯣꯠꯂꯤꯡ ꯀꯛꯅꯕ ꯌꯣꯠꯀꯛ ꯊꯥꯡꯗꯣ ꯂꯧꯊꯣꯔꯛꯑꯣ ꯆꯪꯅꯕ ꯇꯧꯁꯤ ꯃꯅꯤ ꯌꯣꯝꯄꯥꯛꯇꯣ ꯀꯥꯎꯅꯤꯀꯣ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯌꯣ ꯃꯅꯤꯅ ꯍꯣꯏ ꯏꯇꯥꯎ ꯁꯅꯥꯁꯤꯡꯗꯣ ꯉꯁꯤ ꯑꯍꯤꯡ ꯂꯣꯏꯅ ꯍꯣꯟꯗꯣꯔꯛꯂꯁꯤ ꯑꯗꯣ ꯍꯨꯔꯥꯟꯕ ꯌꯥꯕ ꯄꯣꯠꯇꯤ ꯀꯩꯁꯨ ꯂꯩꯔꯝꯂꯣꯏꯗ ꯆꯥꯎꯕꯅ ꯃꯅꯤ ꯅꯪꯕꯨ ꯁꯅꯥ ꯂꯩꯐꯝꯒ ꯈꯪꯕ꯭ꯔꯅꯦ ꯈꯪꯗꯦ ꯑꯗꯣ ꯂꯩꯐꯝ ꯊꯤꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯣ ꯂꯩꯁꯨ ꯂꯩꯔꯝꯂꯣꯏ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯌꯥꯏꯃꯅ ꯀꯣꯅꯨꯡꯗ ꯏꯕꯨꯡꯉꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯨ ꯈꯔ ꯏꯜꯂꯨꯅꯦ ꯌꯨꯝꯖꯥꯎꯗꯣ ꯚꯨꯠ ꯊꯣꯛꯄꯅꯤꯅꯦ ꯅꯪꯕꯣ ꯌꯥꯏꯔꯦꯜꯅ ꯄꯥꯕꯨꯡ ꯀꯅꯥꯅ ꯚꯨꯠ ꯂꯩ ꯍꯥꯏꯔꯤꯅꯣ ꯑꯩ ꯌꯨꯝꯖꯥꯎꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯊꯤꯒꯠꯀꯅꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯟꯕꯤ ꯑꯃꯒꯤ ꯃꯃꯤꯠ ꯈꯛꯇꯪ ꯌꯦꯛꯂꯒ ꯂꯩꯍꯧꯕ ꯁꯛꯇꯝꯗꯣ ꯃꯆꯤꯟꯕ ꯃꯅꯥꯇꯣꯟ ꯃꯃꯥꯏ ꯐꯥꯎꯕ ꯌꯦꯛꯂꯒ ꯂꯩꯔꯝꯂꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃ ꯂꯩꯔꯕꯅꯤ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯣ ꯊꯋꯥꯏ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯅꯣꯏꯅ ꯚꯨꯠꯅ ꯍꯥꯏꯔꯤꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯟꯕꯤꯗꯨꯒꯤ ꯊꯋꯥꯏ ꯑꯣꯏꯒꯅꯤ ꯑꯗꯨꯗꯤ 이붕어 마도 붓니 할머니 낭보 라이도부디 ngausinaba mioi khara huran bising changlaga yekshila moirongani aduga haitadana thamlam moirongani da ha babung phagi yam thalakano yotlingna watol mu wangna khaba sambalduda kanana changlaga laidu kanana yektuino nangna changmanina nangna yeksin moiramlani dudi ha lalmi amana ita ningthause Rajkumar gi wahangse pakhung biba ngamdreni somda numidang huran moi ahum maridu yotling pareng khara kakthatlaga yumjau gi inkol gi akoibudu da changlai manina is inkol sidi manam nushi ba yamna mini us lei phasa ba manam nushi ba nauna tharamli ba jatni ne tombana mani yongpak to kauni ko horel upu kangthon thugai do yongpak tu nani leba ka to do aduna ngaktani paklanga se yan khai do ni chawbana itausa changsi kanade ai mang thare ko yumjau manung dagi Rajkumari du moi hum da yenglaga karino moi hum na tawri siba huran mangaktani ni yongpak ka su pari ne no ngasi di khangni but sage huran ba hum du yumjau gi thong do hang do I manina but ki yumni thong makolga amda thokti thong hang dokpada ki kai lawudo sidi makom da thokti wani kisu ki bidi somda Rajkumari leimatona akiba khonjel ama sarga thong hang dokpagi makol sarai ki makol se malabo ha mani moya homdu khangpre khangi tombana hush si tawrena chawba mani khut painer ga sasi chawbana ida to asira ayuk to ila asira ha manina hoi tawbi nongalaga to asi ngasi hingsimudi manungsi li asi chawbana itawmani nangdi kidabra aisu kiyo hairo ha chawba tombana kiramna itawsa thaba umakasa thanab tawsi nakhusingdo piro mani chawba khutu piro ne karino mani khut piro hairaga kompa oina pireishina kanana inakta swarpi pa hodaga tumine noise ha tombagi manakta lairibadu Rajkumari leimatona mani natiye ngasai thong makhol thokan manu piduni tombadu khangpre khangna is taurina mukaso chawa mani noini bu kai de lebage haiba ha takoi ni kai lege Rajkumari leimatona manina awang lomda aduga chawbana nongchuk lomda kari ba chawba mani awang nongchuk aina kadomda ha nangna inakta lay haiba tombadu kana larga kapai hurai ba kiba yabra ha yade hurai na kiba yade adaina gadi kielakano huran musu karim ta hujingai kielai ne huran midi kiba yada bane haibane
ꯑꯁꯣꯝꯗ ꯃꯅꯤꯗꯨ ꯃꯇꯣꯝꯇ ꯆꯥꯎꯕ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯥ ꯇꯣꯝꯕꯅ ꯀꯗꯥꯏ ꯂꯩꯒꯦ ꯍꯨꯔꯥꯟꯕ ꯍꯧꯕ ꯌꯥꯔꯦ ꯀꯩꯅꯣ ꯆꯥꯎꯕ ꯍꯣ ꯇꯣꯝꯕ ꯑꯔꯥꯞꯄ ꯀꯥꯒꯤ ꯑꯃꯝꯕ ꯃꯐꯝ ꯑꯃꯗ ꯆꯥꯎꯕꯗꯨ ꯃꯇꯣꯝꯇ ꯆꯠꯅ ꯃꯣꯏ ꯑꯅꯤꯗꯨꯅ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯄꯣꯠꯇꯤ ꯍꯨꯔꯥꯟꯕ ꯌꯥꯔꯕꯅꯤꯁꯦ ꯃꯤꯠꯅ ꯑꯝꯇ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯄꯣꯠꯇꯤ ꯍꯨꯔꯥꯟꯕ ꯍꯧꯕ ꯌꯥꯔꯕꯅꯤ ꯂꯝꯕꯤꯗꯨꯅ ꯀꯗꯣꯝꯗ ꯂꯩꯕꯖꯥꯠꯅꯣ ꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯀꯔꯤꯝꯇ ꯎꯕ ꯐꯪꯗ꯭ꯔꯤꯀꯥꯟꯁꯤꯗ ꯄꯣꯠꯇꯤ ꯍꯨꯔꯥꯟꯕ ꯍꯧꯕ ꯌꯥꯔꯕꯅꯤ ꯑꯩꯅ ꯆꯠꯂꯤꯁꯦ ꯀꯗꯣꯝꯗꯅꯣ ꯈꯪꯗ꯭ꯔꯦ ꯈꯥꯋꯥꯡꯁꯨ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯇꯔꯪ ꯃꯂꯪ ꯑꯣꯏꯔꯦ ꯃꯤꯠꯁꯦ ꯈꯨꯠꯁꯦ ꯐꯛꯂꯥꯡꯗ ꯃꯥꯔꯒ ꯆꯠꯄꯅ ꯐꯅꯤ ꯍꯣꯔꯦꯟ ꯀꯣꯝꯒ ꯂꯩꯔꯝꯗꯅ ꯀꯨꯝꯊꯔꯨꯅꯤ ꯀꯥꯈꯠꯐꯝ ꯂꯩꯇꯗꯅꯕ ꯇꯣꯛꯀꯗꯧꯔꯤꯅꯦ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯨ ꯑꯃꯝꯕ ꯌꯨꯝꯖꯥꯎ ꯃꯅꯨꯡꯗꯨꯗ ꯃꯣꯏ ꯑꯍꯨꯝ ꯇꯥꯅꯅꯕ ꯇꯞꯅ ꯅꯣꯛꯂꯒ ꯅꯣꯏ ꯑꯍꯨꯝ ꯍꯨꯔꯥꯟꯕ ꯍꯧꯕ ꯌꯥꯔꯦ ꯑꯗꯣ ꯅꯣꯏ ꯑꯍꯨꯝꯕꯨ ꯌꯨꯝꯖꯥꯎꯁꯤꯗꯒꯤ ꯀꯔꯤ ꯍꯨꯔꯥꯟꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯑꯩꯁꯦ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯕ ꯁꯥꯒꯤ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯍꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯊꯧꯔꯤ ꯌꯥꯟꯐꯝ ꯀꯥ ꯁꯣꯝꯗ ꯆꯪꯂꯛꯑꯣ ꯂꯥꯛꯑꯣ ꯁꯣꯝꯗ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯂꯦꯀꯣ ꯊꯣꯡ ꯃꯈꯣꯜꯁꯨ ꯍꯥꯞꯀꯦꯀꯣ ꯀꯦ ꯇꯣꯝꯕꯒ ꯆꯥꯎꯕꯒꯗꯨ ꯃꯥꯒꯤ ꯂꯩꯅꯔꯤꯕ ꯃꯐꯝꯁꯤꯡꯗꯒꯤ ꯋꯥ ꯀꯥꯞꯅꯔꯛꯏ ꯃꯅꯤꯗꯤ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯗꯦ ꯅꯣꯡ ꯉꯥꯟꯕꯗ ꯃꯣꯏ ꯑꯍꯨꯝꯗꯨ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯋꯥꯡꯃꯗ ꯎꯞꯄꯋꯣ ꯂꯣꯡꯕꯋꯣ ꯇꯧꯅ ꯇꯥꯔꯒ ꯂꯩꯅꯔꯤ ꯑꯔꯥꯞꯄꯗ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯁꯨ ꯃꯇꯣꯝꯇ ꯃꯥꯒꯤ ꯁꯒꯣꯜꯗ ꯇꯣꯡꯂꯒ ꯂꯥꯛꯏ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯑꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯍꯤꯞꯄꯤꯁꯤꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡꯁꯨ ꯂꯣꯏ ꯁꯦꯒꯥꯏꯔꯦꯅꯦ ꯌꯦ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯐꯤ ꯈꯨꯖꯦꯒꯥꯏꯁꯤꯗꯤ ꯆꯤꯡꯂꯒ ꯄꯨꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯣ ꯈꯔ ꯑꯍꯜ ꯑꯣꯏꯕꯁꯤꯗꯤ ꯀꯌꯥꯕꯨ ꯁꯦꯒꯥꯏꯗꯦ ꯑꯩꯅ ꯈꯪꯅꯤꯡꯂꯤꯕꯁꯦ ꯃꯣꯏ ꯑꯍꯨꯝꯗ ꯍꯪꯕ ꯌꯥꯅꯤ ꯃꯔꯝꯗꯤ ꯌꯨꯝꯖꯥꯎꯁꯤꯒꯤ ꯃꯔꯝꯗꯤ ꯌꯨꯝꯁꯤꯒ ꯅꯛꯅꯕ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯪꯒꯗꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯗꯨ ꯃꯣꯏ ꯑꯍꯨꯝꯒꯤ ꯃꯅꯥꯛꯇ ꯁꯒꯣꯜꯗ ꯊꯧꯖꯤꯜꯂꯛꯏ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯃꯣꯏ ꯑꯍꯨꯝꯗ ꯏꯌꯥꯝꯕ ꯑꯍꯨꯝ ꯏꯍꯦ ꯍꯅꯨꯕ ꯃꯥꯟꯕꯁꯨ ꯌꯥꯎꯔꯤꯅꯦ ꯇꯥꯕ꯭ꯔꯣ ꯏꯌꯥꯝꯕ ꯑꯍꯨꯝ ꯃꯅꯤꯗꯨ ꯃꯃꯥꯏꯗꯨ ꯎꯐꯨꯜꯗ ꯎꯞꯁꯤꯜꯂꯒ ꯁꯣꯔꯗꯨ ꯐꯤ ꯂꯥꯎꯅ ꯀꯥꯝꯊꯣꯛꯂꯒ ꯌꯥꯝ ꯇꯞꯅ ꯀꯩꯅꯣ ꯆꯍꯤ 60 ꯁꯨꯕꯗ ꯉꯥꯏꯔꯤꯕꯩꯕꯨ ꯍꯅꯨꯕ ꯃꯥꯜꯂꯤ ꯀꯥꯏꯗꯤ ꯍꯥ ꯌꯥꯏꯔꯦꯜꯅ ꯀꯔꯤꯅꯣ ꯏꯌꯥꯝꯕ ꯑꯍꯨꯝꯅ ꯇꯧꯕꯤꯔꯤꯕꯗꯨꯕꯨ ꯍꯥꯏꯕ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯎꯞꯄꯒ ꯇꯨꯝꯃꯤꯅꯤ ꯀꯩꯅꯣ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤꯁꯦ ꯎꯞꯄꯒ ꯇꯨꯝꯃꯤꯅꯦꯕ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯌꯨꯝꯖꯥꯎꯁꯤꯗ ꯅꯨꯃꯤꯗꯥꯡ ꯍꯨꯔꯥꯟꯕ ꯆꯪꯉꯨꯕꯅꯤ ꯑꯗꯨꯒꯗꯤ ꯇꯣꯝꯕꯅ ꯃꯅꯤꯗ ꯃꯥꯒꯤ ꯈꯣꯡꯄꯥꯛꯇꯨꯅ ꯁꯦꯠ ꯂꯥꯎꯅ ꯂꯥꯝꯕꯒ ꯀꯥꯎꯔꯛꯏ ꯃꯅꯤꯅ ꯑꯩ ꯋꯥꯔꯤ ꯂꯤꯔꯔꯣꯏ ꯆꯥꯎꯕ ꯅꯪ ꯑꯃꯨꯛ ꯈꯨꯝꯃꯨ ꯃꯥ ꯍꯪꯉꯤꯁꯤ ꯆꯥꯎꯕꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯌꯥꯏꯔꯦꯜꯗ ꯏꯅꯥꯎ ꯁꯛ ꯐꯖꯕ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯃꯅꯨꯡꯗ ꯀꯔꯤꯃꯠꯇ ꯐꯪꯂꯣꯏ ꯀꯔꯤꯃꯠꯇ ꯂꯩꯍꯧꯕꯅꯤ ꯂꯩꯍꯧꯗꯕꯅꯤ ꯍꯥꯏꯕꯅꯤ ꯇꯣꯝꯕꯅ ꯏꯅꯥꯎ ꯔꯥꯖꯀꯨꯃꯥꯔ ꯅꯪꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯃꯔꯝ ꯂꯩꯔꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯂꯩꯕꯥꯛꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯨꯔꯥꯟꯕ ꯂꯥꯛꯄꯗꯤ ꯑꯣꯏꯔꯝꯂꯣꯏꯅꯦ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯑꯣ ꯅꯣꯏ ꯑꯍꯨꯝꯁꯤ ꯌꯨꯝꯖꯥꯎꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯅꯕ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥ ꯃꯣꯏ ꯑꯍꯨꯝꯁꯤ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯑꯩꯒꯤ ꯈꯪꯅꯤꯡꯕꯁꯤꯡ ꯃꯣꯏ ꯑꯍꯨꯝꯗ ꯍꯪꯕ ꯌꯥꯅꯤ ꯏꯌꯥꯝꯕ ꯑꯍꯨꯝꯁꯦ ꯈꯨꯜꯁꯤꯗꯒꯤ ꯉꯥꯛꯇꯣꯏꯒꯗꯣꯏꯅꯤꯀꯣ ꯇꯣꯝꯕꯅ ꯃꯥꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯐꯝꯁꯤꯗꯩ ꯉꯥꯛꯇꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯈꯪꯅꯤꯡꯉꯤ ꯑꯩ ꯃꯐꯝ ꯑꯁꯤꯒꯤ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯌꯥꯝꯕ ꯑꯍꯨꯝꯗꯒꯤ ꯈꯪꯅꯤꯡꯉꯤ ꯌꯨꯝꯖꯥꯎꯁꯤ ꯀꯅꯥꯒꯤꯅꯣ ꯃꯁꯤꯅꯤ ꯑꯩꯅ ꯑꯍꯥꯟꯕꯗ ꯈꯪꯅꯤꯡꯂꯤꯕꯁꯤ ꯇꯣꯝꯕꯅ ꯃꯅꯤꯗ ꯏꯇꯥꯎꯃꯅꯤ ꯅꯪꯗꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯏꯌꯦꯛꯄꯤꯁꯤꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯅ ꯂꯩꯔꯝꯕꯗꯥꯏꯅꯦ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯌꯨꯝꯖꯥꯎꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯔꯒ ꯍꯨꯔꯥꯟꯕ ꯄꯣꯔꯛꯄꯅꯤ ꯅꯪꯗꯤ ꯌꯨꯝꯖꯥꯎꯁꯤꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯈꯪꯕꯅꯤ ꯃꯅꯤꯗꯨ ꯍꯧꯒꯠꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯂꯒ ꯌꯨꯝꯖꯥꯎꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯅꯤꯗꯨ ꯃꯈꯨꯠ ꯀꯟꯊꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔꯒꯤ ꯊꯋꯥꯏꯅꯤ ꯌꯨꯝꯖꯥꯎꯁꯤ ꯂꯩꯔꯤꯕꯁꯤ ꯃꯃꯤꯡꯅ ꯂꯩꯃꯇꯣꯟ ꯀꯧꯕꯅꯤ ꯃꯍꯥꯛ ꯂꯥꯏ ꯌꯦꯛꯄ ꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒ ꯂꯥꯏ ꯌꯦꯛꯄꯁꯨ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯃꯆꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯅꯤ ꯆꯍꯤ 5ꯒꯤ ꯃꯇꯝꯅꯤ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯄꯣꯛꯐꯝ ꯍꯥꯏꯔꯝꯗ꯭ꯔꯦ
ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯁꯤ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒ ꯊꯪꯅꯕ ꯄꯤꯗꯣꯅꯨ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯏꯌꯥꯝꯕꯁꯨ ꯄꯤꯗꯣꯅꯨ ꯂꯩꯕꯥꯛꯇꯒꯤ ꯑꯣꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ꯫ ꯋꯥꯔꯤ ꯃꯈꯥ ꯇꯥꯕꯤꯔꯣ ꯏꯌꯥꯝꯕ꯫ ꯑꯩꯁꯨ ꯄꯤꯗꯣꯅꯨ ꯂꯩꯕꯥꯛꯀꯤ ꯃꯤꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯅꯕ ꯂꯥꯟꯃꯤꯅꯤ꯫ ꯅꯣꯡꯃ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯄꯥ ꯅꯤꯡꯊꯧꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯅꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯀꯣꯏꯕ ꯂꯥꯛꯄꯗ ꯃꯐꯝ ꯑꯁꯤ ꯐꯖꯃꯟꯕꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯅ ꯃꯄꯥꯗ ꯃꯐꯝꯁꯤꯗ ꯌꯨꯝ ꯑꯃ ꯁꯥꯕꯤꯅꯕ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯅꯁꯨ ꯃꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯅꯤꯡ ꯊꯨꯡꯍꯜꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯅꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯌꯨꯝꯖꯥꯎꯗꯣ ꯌꯦꯛꯂꯒ ꯃꯄꯥꯗꯨ ꯎꯠꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯌꯦꯛꯄ ꯌꯨꯝꯖꯥꯎꯗꯨꯅꯤ ꯃꯥꯡꯗ ꯎꯔꯤꯕꯁꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯄꯥꯝꯖꯕ ꯌꯨꯝ ꯑꯗꯣ ꯈꯨꯗꯛꯇ ꯁꯥꯅꯕ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯁꯨ ꯌꯥꯊꯪ ꯇꯧꯊꯔꯛꯈꯤ꯫ ꯆꯥꯎꯕꯅ ꯃꯄꯥꯒꯤ ꯁꯣꯏꯕꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯇꯣꯝꯕꯅ ꯆꯥꯎꯕꯗ ꯈꯣꯡꯄꯥꯛꯅ ꯂꯥꯝꯃꯒ ꯁꯦꯠ ꯂꯥꯎꯅ ꯀꯥꯎꯁꯤꯜꯂꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯅꯤꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯗ ꯌꯨꯝꯗꯨ ꯁꯥꯕ ꯂꯣꯏꯔꯒ ꯏꯅꯤꯡꯊꯧꯒꯤ ꯃꯄꯥ ꯃꯆꯥꯗꯣ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯀꯣꯅꯨꯡꯗ ꯍꯜꯂꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯅꯗꯤ ꯌꯨꯝꯁꯤꯗꯒꯤ ꯍꯟꯁꯤ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯩꯅꯁꯨ ꯐꯅ ꯀꯟꯅ ꯊꯦꯝꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯣ ꯃꯆꯥꯅꯨꯄꯤꯗ ꯁꯥꯎꯔꯒ ꯂꯥꯟꯃꯤꯁꯤꯡ ꯄꯨꯔꯒ ꯃꯇꯝ ꯈꯔ ꯄꯤꯗꯣꯅꯨ ꯂꯩꯕꯥꯛꯇ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯗꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯑꯣ ꯏꯌꯥꯝꯕ ꯃꯈꯥꯗꯤ ꯊꯥ 2-3ꯒꯤ ꯃꯇꯨꯡꯅꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯐꯝꯁꯤꯗ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯌꯨꯝ ꯁꯥꯖꯤꯜꯂꯤ ꯍꯥꯏꯗꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯒ ꯅꯤꯡꯊꯧ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯐꯝꯂꯤꯕꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯁꯪꯂꯒ ꯂꯩꯈꯤꯕꯅꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯣꯃꯩ ꯀꯧꯕ ꯁꯥꯊꯤꯕ ꯂꯨꯆꯤꯡꯕ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯪ ꯌꯨꯝꯖꯥꯎ ꯑꯁꯤꯒꯤ ꯃꯄꯨꯔꯥ? ꯃꯄꯨ ꯃꯥꯟꯗꯦ, ꯂꯥꯟꯃꯤ ꯃꯥꯜꯂꯤ꯫ ꯑꯩ ꯄꯤꯗꯣꯅꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯅꯤ꯫ ꯑꯣ ꯍꯩ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯁꯨ ꯅꯤꯡꯊꯧ ꯄꯥꯜꯂꯤꯅꯦ ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯅ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯂꯥꯛꯂꯒ ꯌꯨꯝ ꯁꯥꯖꯤꯟꯕ ꯌꯥꯕ꯭ꯔꯣ? ꯅꯣꯏꯒꯤ ꯅꯤꯡꯊꯧꯗꯤ ꯀꯗꯥꯏꯗ ꯂꯩ? ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯨ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯝꯂꯒ ꯂꯥꯏ ꯌꯦꯛꯄꯤ ꯁꯥꯟꯅꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯨ ꯂꯥꯏ ꯌꯦꯛꯅ ꯌꯦꯛꯅ ꯁꯤꯅ ꯄꯥꯕꯨꯡꯒꯤꯒ, ꯁꯤꯅ ꯏꯃꯥꯒꯤꯒ, ꯁꯤꯅ ꯑꯩꯒꯤꯒ ꯑꯥꯒꯤ ꯂꯝꯄꯥꯛꯁꯤꯗ ꯐꯝꯃꯒ ꯂꯥꯏ ꯃꯌꯥꯝ ꯌꯦꯛꯀꯦ꯫ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯃꯆꯨ ꯁꯪꯅꯕ ꯍꯥꯞꯄ ꯄꯨꯈꯝꯗꯨꯕꯣ? ꯑꯣ ꯁꯤꯗ ꯂꯩꯔꯦ, ꯑꯩꯒꯤ ꯇꯨꯔꯤꯁꯨ ꯂꯩꯔꯤꯗꯨ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯨ ꯏꯄꯤꯛ ꯄꯤꯛꯅ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯂꯝꯄꯥꯛꯂꯣꯝꯗ ꯃꯆꯨ ꯁꯪꯅꯕ ꯁꯦꯡꯒꯥ ꯄꯨꯈꯝꯗꯨ ꯄꯥꯏꯔꯒ ꯆꯦꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯃꯅꯤꯒ ꯁꯪꯒꯠꯅꯔꯤ꯫ ꯈꯣꯃꯩꯅ ꯃꯅꯤꯗ ꯑꯣ ꯅꯣꯏꯒꯤ ꯅꯤꯡꯊꯧ ꯂꯩꯇꯦ ꯍꯥꯏꯕ? ꯏꯕꯨꯡꯉꯣ ꯂꯥꯟꯃꯤ, ꯑꯩ ꯅꯪꯒꯤ ꯅꯤꯡꯊꯧꯗ ꯃꯇꯝ ꯄꯤꯒꯦ꯫ ꯌꯨꯝꯁꯦ ꯁꯤꯗꯣꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯜꯁꯤꯗ ꯄꯤꯊꯣꯛꯂꯝꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯃꯗꯣ ꯊꯥ ꯑꯃ ꯃꯇꯝ ꯊꯥꯔꯒꯦ꯫ ꯃꯌꯥꯝ ꯍꯟꯁꯤ꯫ ꯃꯅꯤꯗꯨ ꯃꯇꯣꯝꯇ ꯏꯅꯤꯡꯊꯧꯒꯤꯁꯦ ꯁꯣꯏ ꯁꯣꯏꯔꯕꯅꯤ, ꯃꯤꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯂꯒ ꯌꯨꯝ ꯍꯦꯛꯇ ꯁꯥꯖꯤꯜꯂꯤꯕꯁꯦ꯫ ꯏꯅꯤꯡꯊꯧ ꯀꯧꯔꯨꯒꯦꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯗꯤ ꯃꯐꯝꯁꯤꯗ ꯃꯇꯣꯝꯇ ꯊꯝꯂꯝꯕ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯒ ꯍꯜꯂꯒꯦꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯔꯛꯂꯣꯏꯗꯣ꯫ ꯃꯥꯗꯤ ꯄꯤꯛꯂꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯣꯏꯗꯥꯖꯕ ꯃꯐꯝ ꯑꯣꯏꯈ꯭ꯔꯦꯀꯣ꯫ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ? ꯅꯨꯃꯤꯠ 10ꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯨ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯄꯥꯠ ꯑꯃ ꯂꯩꯕꯗꯨꯒꯤ ꯃꯄꯥꯜꯗ ꯂꯦꯞꯂꯤ꯫ ꯃꯅꯤꯁꯨ ꯂꯩꯃꯇꯣꯟꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤ꯫ ꯂꯩꯃꯇꯣꯟꯗꯨ ꯃꯇꯣꯝꯇ ꯑꯩ ꯄꯥꯠꯁꯤꯗ ꯇꯥꯎꯔꯤꯕ ꯍꯤꯁꯤꯡꯁꯤꯗ ꯇꯣꯡꯅꯤꯡꯉꯤ, ꯑꯩ ꯄꯥꯠꯁꯦ ꯌꯦꯡꯅꯤꯡꯉꯤ꯫ ꯈꯨꯔꯥ ꯂꯥꯟꯃꯤ, ꯍꯤ ꯇꯣꯡꯒꯦ, ꯂꯥꯏ ꯌꯦꯛꯀꯦ, ꯑꯩ ꯍꯤꯗ ꯇꯣꯡꯍꯜꯂꯨ꯫ ꯅꯪ ꯍꯤꯁꯤ ꯇꯣꯡꯂꯒ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯜꯂꯁꯤꯀꯣ꯫ ꯇꯜꯂꯤ, ꯑꯩꯗꯤ ꯇꯜꯂꯤ, ꯑꯩꯒꯤ ꯌꯨꯝꯗꯤ ꯑꯥꯗ ꯂꯩꯁꯤꯗꯤ꯫ ꯑꯁꯤꯗꯤ ꯃꯤꯒꯤ ꯂꯝꯗ ꯁꯥꯕ ꯌꯨꯝꯅꯤ, ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯇꯜꯂꯤ, ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯅꯤ꯫ ꯃꯅꯤꯅ ꯂꯩꯃꯇꯣꯟꯗꯨ ꯄꯝꯂꯒ ꯍꯤꯗ ꯍꯥꯞꯀꯠꯂꯤ ꯑꯗꯨꯒ ꯄꯥꯠꯇꯨꯗ ꯀꯣꯏꯕ ꯄꯨꯕꯤꯔꯤ꯫
lei matondu yam harauna hidu tongli aduga magi lai yeknamba senga pukhamdu de yoriba masu singduna thambalgi mana singda phajaba lai kaya yeklami manisu lei matongi phajaba lai yeksingduda pukning hurami adubu angakpa amana Rajkumari lei maton yeklamba thambal mana akangbu singdu hingalakpa asini Rajkumari lei matondu akangbu unana hingalakpuda uraga matomdu nokjari manidu ngakpana loikre manina Rajkumari lei matonda ibima lei maton pat yaida nga siba mataraga leiribasidi nangi turiduna khut amukta thau nakhura karigumba amata khangi khura asigi nga si hingalura adudi hise magi manakta thojilo manine hidu nga siba taraga leiribadugi manakta honjili Rajkumari lei matona manida khura asigi nga se ko aina sigi phingau sida chamanani yeke bako masya adum hingalakadoi nengo lei matona manakta sirga tawriga leriba nga aduga masak chap manana yeklakpaga nga du ising madakta prang chonglaga ising manungda lupkre manina ibema masidi nangi karamba leiwano ha kura leiwana tiye laina piba khudolni iheine tu atiya matakta leiba laina aigi pirini thawai panba asibase ko aini yekpada loine hengatoini ibema konungda lasiba napabungna ai saurani hewani aidi yumda shuan hinghalloi sida dum leini tha ma hairekle manina leimaton themlakli badu manidi leimaton gi mahi puba layektuna kibasu hengalaklami nongma manidu yumgi thongal da leplaga ining thodo laklabudi phanida tasengna mabu Rajkumari da saukraba jala kana no ada laklibase asidi mafam sigi khunja sini nahangi sathi bu nupa du yaurakli tawrise khunja singdu manigi manakta changlai khomaina manida noi hojik phawba nayum danjre noi gi ning thawdu noi lagbu laktre madu oiba tarabadi anam kan manangai khoina warak patabani he noi manga kan mani thawma naise tamthina amta waro lamhelabadi lamhemagi thabak tawbu tabani manidu magi thangsangdu phatsatok khomaida madu dei tobiganu iyamasa angangse mafam sidagi hanse haiba yatre thembasu yatre maram masina mafam asida leijabani iyamba lanmi nangdi angang pictru sina ngamboire ha angangsa oidaba ngangu nupase tamthina mukta puthause manidu kunjana ha kuntra mukna tamthina phubirami numidang wairam leimatondu mani kauraga thoklakpada manidu yumjaudugi thongalda siraga tadu leibadu leimatona urami leimatondu kappaga yumjaudu senki aduga magi masu taranthoi happa sengabu khamda puthorei aduga manigi manakta kapna phamlaga leimatona manidu yeklami numit asiki ahingni khomai kangbudu leimatongi manakta amuk laklami ahingduda leimatonga maniga phamlaga wari sarga leirambadu ubada khomai amadi magi kangbudu ngakpuna loikre asabusu hengatkre khomaina hatoklaga thamlamlabasi hinglaga mu leiramleni inausa na takhumai masigi lanmisina angangsida wari loina lirga leire mayum nainkraga khulsida lanamuk tasilakpu tare maramsina lanmisiga ngangsiga hatoklasi khomba kauba mana ining thawda harubna phatro khomaina aikhoina tawgadaba thabak kudingmak ing thawga yaba laraga leigadaba nate anise hatoklasi natrabadi khoidause hena sakotgadori hei noi loye sango anisi hatoklaga thamlamo hauchik manidu magi haukhra waridu Rajkumar yairelda lina hi kapli manina Rajkumar da leibak pabudagi aibudi ahingdu siyotre adubu Rajkumari leimatoni mafam aduda moi khunja singna hatok piramne yumjau ase leiribase Rajkumari leimatoni pidono leibaki Rajkumari leimatoni yumjau ase leiribase Rajkumar na manida yambadi Rajkumari leimatoni yumjau ase changlaga kari pot hurangi tawriba kanadaba arembada leiba potudi lautokpuna phatro hai tausa
ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯗꯨ ꯅꯣꯛꯂꯒ ꯅꯣꯏ ꯑꯍꯨꯝꯅ ꯌꯨꯝꯖꯥꯎꯁꯤꯒꯤ ꯋꯥꯔꯤ ꯈꯪꯍꯟꯕꯒꯤ ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯒꯤ ꯃꯤꯡꯗ ꯅꯣꯏ ꯑꯍꯨꯝꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃꯃꯝ ꯄꯤꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯇꯥꯛꯄ ꯇꯥꯏ ꯃꯣꯏ ꯑꯍꯨꯝꯗꯨ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯃꯃꯝ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯐꯤ ꯃꯥꯡꯕ ꯌꯥꯎꯅꯔꯦ ꯃꯣꯏ ꯃꯔꯤꯗꯨ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯨ ꯂꯦꯞꯂꯝꯕꯒꯤ ꯁꯍꯨꯝ ꯑꯃ ꯌꯥꯏꯔꯦꯜꯅ ꯐꯪꯏ ꯌꯥꯏꯔꯦꯜꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯅ ꯌꯨꯝꯖꯥꯎꯔꯣꯝꯗ ꯆꯪꯈꯤꯕꯒꯤ ꯁꯍꯨꯝꯗꯨꯗ ꯃꯨꯟꯅ ꯌꯦꯡꯏ ꯂꯩꯃꯇꯣꯟꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯒ ꯃꯥꯒꯤ ꯂꯥꯏ ꯌꯦꯛꯅꯕ ꯇꯨꯔꯤꯗꯨ ꯄꯥꯏꯔꯒ ꯁꯛꯇꯝꯗꯤ ꯎꯗꯅ ꯀꯞꯂꯛꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯅꯥꯅꯣꯃꯠꯇ ꯑꯩꯒꯤ ꯁꯛꯇꯝꯁꯤ ꯎꯍꯜꯂꯨ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅꯤꯡꯉꯤ ꯑꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯅ ꯑꯃꯨꯛ ꯍꯤꯡꯅꯤꯡꯉꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯁꯛꯇꯝ ꯎꯗ꯭ꯔꯤ ꯑꯩꯒꯤ ꯁꯛꯇꯝ ꯌꯦꯛꯄ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨꯅꯤ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯗꯨ ꯃꯁꯛ ꯎꯗꯕ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯕ ꯂꯩꯃꯇꯣꯟꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯂꯩꯃꯇꯣꯟꯗ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯕꯨ ꯅꯁꯥꯒꯤ ꯁꯛꯇꯝ ꯀꯥꯎꯔꯕ꯭ꯔꯅꯦ ꯊꯝꯕꯥꯜ ꯄꯥꯠꯇ ꯊꯝꯕꯥꯜ ꯃꯅꯥꯗ ꯂꯥꯏ ꯌꯦꯛꯅ ꯌꯦꯛꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕ ꯅꯪꯒꯤ ꯃꯥꯏꯊꯣꯡꯅꯤ ꯁꯛꯇꯝ ꯀꯥꯎꯔꯕ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯂꯩꯃꯇꯣꯟꯗꯨ ꯍꯤ ꯀꯞꯂꯒ ꯌꯥꯏꯔꯦꯜꯗ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯅꯤꯡꯉꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩ ꯏꯁꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯌꯦꯛꯄ ꯉꯝꯒꯅꯤ ꯂꯩꯃ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯔꯥꯖꯀꯨꯃꯥꯔ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯪ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯅꯪꯒꯤ ꯌꯨꯝꯁꯦ ꯂꯩꯔꯝꯃꯣ ꯑꯩꯕꯨ ꯉꯥꯏꯔꯝꯃꯣ ꯑꯩ ꯊꯕꯛ ꯑꯃ ꯑꯅꯤꯇ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯂꯥꯛꯀꯦ ꯌꯥꯏꯔꯦꯜꯗꯨ ꯃꯥꯒꯤ ꯃꯃꯤꯠ ꯑꯅꯤꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨ ꯃꯈꯨꯠ ꯑꯣꯏꯅ ꯁꯠ ꯅꯥꯟꯊꯣꯛꯂꯒ ꯃꯥꯒꯤ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯊꯥꯡꯗꯨ ꯐꯠ ꯂꯥꯎꯅ ꯁꯠꯂꯒ ꯊꯣꯛꯈꯤ ꯂꯩꯃꯇꯣꯟꯗꯨ ꯔꯥꯖꯀꯨꯃꯥꯔꯗ ꯏꯪꯉꯪꯉꯛꯅ ꯌꯦꯡꯍꯧꯏ ꯑꯣ ꯃꯥꯗꯤ ꯑꯩꯒꯤ ꯃꯄꯨꯡ ꯐꯥꯗꯕ ꯑꯌꯦꯛꯄ ꯁꯛꯇꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯝꯂꯕ ꯃꯤꯐꯠꯇ ꯄꯨꯛꯆꯦꯜ ꯄꯤꯛꯄꯁꯤꯡꯗꯣ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯌꯨꯀꯣ ꯔꯥꯖꯀꯨꯃꯥꯔ ꯁꯣꯝꯗꯅ ꯇꯣꯝꯕ ꯆꯥꯎꯕ ꯃꯅꯤ ꯃꯣꯏ ꯑꯍꯨꯝꯒ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯒꯗꯨ ꯈꯨꯜꯒꯤ ꯃꯤꯇꯤꯟꯐꯝ ꯎꯖꯥꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯑꯇꯣꯡꯕ ꯃꯈꯣꯡꯗꯨꯗ ꯂꯦꯞꯂꯒ ꯆꯥꯎꯕꯅ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯅꯕ ꯃꯌꯥꯏ ꯑꯣꯏꯔꯞ ꯀꯟꯕ ꯈꯣꯟꯖꯦꯜꯗ ꯍꯣ ꯈꯣꯃꯩ ꯀꯧꯕ ꯇꯝꯊꯤꯕ ꯅꯨꯄꯥ ꯅꯪꯕꯨ ꯎꯅꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯂꯤꯌꯦ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯃꯤꯌꯥꯝꯗꯨ ꯃꯣꯏ ꯃꯔꯤꯗ ꯂꯣꯏꯅ ꯌꯦꯡꯅꯩ ꯂꯝꯕꯤꯗ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ ꯑꯁꯤꯗꯤ ꯅꯤꯡꯊꯧ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯅꯦ ꯃꯐꯤꯁꯦ ꯆꯥꯛꯆꯥꯁꯤꯅꯗꯤ ꯃꯥꯅꯤꯗ ꯑꯣꯏꯒꯅꯤꯗ ꯀꯔꯤꯅꯣ ꯃꯣꯏꯅ ꯁꯥꯊꯤꯈ꯭ꯔꯕ ꯈꯣꯃꯩꯁꯦ ꯀꯧꯔꯤꯕꯁꯤꯅ ꯈꯣꯃꯩꯒꯤ ꯃꯃꯤꯡ ꯄꯟꯕꯗ ꯐꯩꯖꯣꯝ ꯆꯣꯠꯄ ꯌꯥꯎꯅꯔꯤꯕꯅꯤ ꯃꯤꯀꯨꯞ ꯐꯥꯗꯦ ꯈꯣꯃꯩꯅ ꯃꯥꯡ ꯊꯥꯔꯒ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨꯗꯨ ꯌꯣꯝꯄꯥꯛ ꯁꯤꯡꯖꯪ ꯑꯃꯃꯝ ꯄꯥꯏꯅꯔꯒ ꯍꯨꯞꯇꯅ ꯂꯥꯛꯏ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯋꯥꯔꯤꯁꯨ ꯈꯪꯂꯦ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯑꯗꯨꯗꯤ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯀꯔꯤ ꯇꯧꯕꯒꯤ ꯃꯇꯝ ꯃꯥꯡꯍꯟꯒꯗꯣꯏꯅꯣ ꯍꯥꯇꯥ ꯇꯣꯝꯕ ꯇꯣꯝꯕꯅ ꯃꯥꯅꯤ ꯅꯧ ꯔꯥꯖꯀꯨꯃꯥꯔ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯛꯀꯗꯕ ꯄꯥꯡꯊꯣꯛꯂꯒꯗꯕ ꯊꯕꯛꯇꯗꯤ ꯋꯥ ꯉꯥꯡꯅꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁꯠ ꯁꯠ ꯇꯧꯒꯗꯕꯅꯤ ꯆꯥꯎꯕꯅ ꯑꯩꯗꯤ ꯌꯥꯎꯔꯣꯏꯒꯦꯀꯣ ꯐꯝꯃꯒ ꯌꯦꯡꯒꯦ ꯃꯅꯤꯅ ꯑꯩꯗꯤ ꯏꯒꯤ ꯂꯃꯟꯁꯤꯡꯒꯤ ꯈꯜꯂꯤ ꯑꯗꯣ ꯃꯤꯌꯥꯝꯁꯤꯗꯤ ꯀꯤꯗꯤ ꯀꯤꯍꯦ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯀꯅꯥꯝꯇ ꯌꯥꯎꯕꯤꯔꯒꯅꯨ ꯁꯒꯣꯜ ꯀꯥꯡꯖꯩ ꯁꯥꯟꯅꯒꯦꯀꯣ ꯃꯁꯤꯗꯤ ꯆꯪꯁꯤꯜꯂꯒꯦ ꯁꯣꯝꯗ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨꯒꯤ ꯃꯔꯛꯇꯒꯤ ꯏꯅꯥꯎꯆꯥ ꯀꯧꯕ ꯅꯨꯄꯥꯗꯨꯅ ꯈꯣꯃꯩꯗ ꯏꯌꯥꯝꯕ ꯑꯁꯤꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯠꯇ꯭ꯔꯅꯦ ꯏꯍꯦ ꯁꯤꯍꯧꯗꯕ ꯂꯥꯟꯃꯤꯁꯤꯁꯨ ꯌꯥꯎꯔꯤꯅꯦ ꯇꯁꯦꯡꯅ ꯂꯃꯟ ꯈꯨꯝꯒꯤ ꯂꯥꯛꯄꯅꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯄꯥꯎ ꯄꯨꯕ ꯃꯨꯅꯥꯟꯒꯤ ꯋꯥꯐꯝ ꯆꯨꯝꯂꯦꯅꯦ ꯃꯥꯒꯤ ꯄꯥꯎꯗꯝ ꯆꯨꯝꯂꯦ ꯈꯣꯃꯩꯅ ꯆꯠꯅ ꯔꯥꯖꯀꯨꯃꯥꯔꯁꯤ ꯆꯪꯁꯤꯜꯂꯛꯏꯅꯦ ꯔꯥꯖꯀꯨꯃꯥꯔꯁꯤ ꯑꯩꯅ ꯍꯥꯠꯄ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯁꯦ ꯀꯤꯒꯗꯣꯏꯅꯤ ꯆꯥꯎꯈ꯭ꯔꯕ ꯈꯨꯜꯁꯤ ꯑꯩ ꯀꯤꯕꯗꯒꯤ ꯑꯩꯒꯤ ꯃꯤꯆꯪ ꯉꯥꯛꯇ ꯑꯣꯏꯔꯤꯕꯅꯤ ꯅꯤꯡꯊꯧ ꯃꯆꯥ ꯍꯥꯠꯂꯕꯗꯤ ꯀꯔꯤ ꯑꯣꯏꯅꯤ ꯈꯜꯂꯨ ꯍꯥ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯒꯤ ꯃꯇꯝ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯈꯨꯠꯂꯥꯏ ꯆꯠꯂꯣ ꯑꯩ ꯆꯪꯉꯦ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨꯗꯨ ꯌꯥꯏꯔꯦꯜ ꯇꯝꯅ ꯂꯥꯎ ꯂꯥꯎꯗꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯉꯛꯅ ꯀꯤꯅ ꯌꯦꯡꯅꯩ ꯔꯥꯖꯀꯨꯃꯥꯔꯁꯨ ꯃꯥꯒꯤ ꯃꯇꯦꯛ ꯃꯌꯥꯏ ꯆꯦꯜꯂꯕ ꯊꯥꯡꯁꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯅꯣꯡꯁꯥꯒꯨꯝ ꯉꯪꯂꯒ ꯆꯣꯡꯁꯤꯜꯂꯛꯏ ꯃꯤꯀꯨꯞ ꯐꯥꯗꯦ ꯌꯥꯏꯔꯦꯜꯅ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨ 10-20 ꯃꯉꯛꯇꯨ ꯁꯠ ꯀꯛꯊꯠꯂꯤ ꯈꯣꯃꯩꯗꯨ ꯄꯨꯡꯉꯛꯉꯛꯅ ꯀꯔꯤ ꯃꯇꯧꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯣꯏ ꯅꯤꯡꯊꯧ ꯃꯆꯥꯅ ꯀꯗꯥꯏ ꯁꯣꯝꯅ ꯌꯥꯏꯔꯦꯜꯅ ꯃꯤꯐꯠꯇ ꯑꯝꯇ ꯈꯛꯂꯣꯏ
ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯦ ꯏꯍꯦ ꯆꯦꯟꯗꯅꯁꯨ ꯇꯧꯅꯔꯤꯅꯦ ꯈꯪꯅꯤ ꯅꯣꯏ ꯌꯥꯏꯔꯦꯜꯒꯤ ꯑꯉꯛꯄ ꯎꯟꯁꯥꯅꯤ ꯀꯤꯗꯅ ꯂꯥꯎꯗꯨꯅ ꯆꯦꯟꯅꯔꯤꯕ ꯈꯣꯃꯩꯒꯤ ꯀꯥꯡꯕꯨ ꯈꯔꯗꯨꯁꯨ ꯌꯥꯏꯔꯦꯜꯅ ꯎꯆꯤ ꯍꯥꯠꯄꯒꯨꯝ ꯇꯥꯟꯅꯔꯒ ꯍꯥꯠꯂꯝꯃꯤ ꯁꯣꯝꯅ ꯈꯣꯃꯩꯅ ꯀꯩꯅꯣꯗ ꯑꯩꯅ ꯈꯟꯕꯒ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦꯗ ꯃꯁꯤꯗꯤ ꯍꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦꯅꯦ ꯅꯥꯡꯒꯜꯁꯤ ꯌꯥꯝ ꯁꯥꯏꯅ ꯀꯔꯤꯅꯣ ꯀꯅꯥꯒꯤ ꯊꯥꯡ ꯃꯆꯤꯜꯅꯣ ꯑꯩꯒꯤ ꯄꯨꯛꯂꯣꯝꯗ ꯂꯥꯎꯊꯣꯔꯛꯏꯕꯁꯤꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯁꯤꯗꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗꯦꯅ ꯊꯕꯛꯁꯦ ꯁꯠ ꯁꯠ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯤ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕꯤꯔꯦ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯇꯥꯇꯣꯝꯕ ꯇꯥꯆꯧꯕ ꯇꯥꯃꯅꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯁꯤꯕꯁꯤꯡꯁꯤ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯨꯁꯤ ꯇꯣꯝꯕꯅ ꯏꯌꯥꯝꯕꯗꯒꯤ ꯇꯥꯇꯣꯝꯕ ꯆꯥꯎꯕ ꯃꯅꯤ ꯍꯣꯏ ꯐꯔꯦ ꯈꯣꯃꯩꯗꯨꯗꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯃꯣꯗꯅ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯊꯥꯡꯗꯨ ꯁꯠꯇꯣꯛꯂꯣ ꯌꯥꯏꯔꯦꯜꯗꯨ ꯃꯥꯒꯤ ꯊꯥꯡꯗꯨ ꯈꯣꯃꯩꯒꯤ ꯃꯅꯪꯒꯜꯗꯒꯤ ꯐꯠ ꯂꯥꯎꯅ ꯁꯠꯇꯣꯛꯏ ꯈꯣꯃꯩꯗꯨ ꯂꯩꯃꯥꯏꯗ ꯎꯞꯄꯒ ꯇꯥꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯂꯦꯞꯂꯤꯕꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡꯒꯥꯜꯗꯅꯤ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯁꯨ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯐꯖꯔꯕ ꯑꯄꯥꯛꯄ ꯃꯪꯒꯣꯜꯒꯤ ꯊꯥꯛ ꯊꯥꯛ ꯅꯥꯏꯕ ꯈꯣꯡꯀꯥꯞꯐꯝ ꯑꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯥꯏꯔꯦꯜꯗ ꯌꯦꯡꯂꯒ ꯐꯝꯂꯤ ꯌꯥꯏꯔꯦꯜꯅ ꯂꯩꯃꯇꯣꯟꯗ ꯌꯦꯡꯂꯒ ꯐꯤꯉꯧꯗ ꯌꯦꯛꯂꯝꯕ ꯃꯤꯁꯅꯥ ꯑꯗꯨꯃꯛꯅꯤ ꯃꯥꯡꯗ ꯎꯔꯤꯕꯁꯦ ꯆꯤꯟꯕꯥ ꯃꯥꯏꯊꯣꯡ ꯑꯗꯨꯃꯛꯅꯤ ꯃꯤꯠꯃꯥꯡꯗ ꯃꯃꯣꯟ ꯅꯣꯛꯅ ꯐꯝꯂꯤꯕꯁꯦ ꯃꯪꯂꯥꯟꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯅꯔꯦ ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯗꯨ ꯌꯥꯏꯔꯦꯜꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯅꯪꯅ ꯇꯠꯇꯅ ꯌꯦꯡꯕ ꯂꯥꯛꯈꯤꯕ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯃꯥꯡꯗ ꯂꯦꯞꯂꯔꯤ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯏꯈꯧ ꯂꯥꯡꯕ ꯀꯣꯛꯆꯔꯣꯀꯣ ꯔꯥꯖꯀꯨꯃꯥꯔ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯌꯥꯏꯔꯦꯜꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯃꯇꯣꯟꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯣꯛ ꯑꯃꯨꯛ ꯄꯣꯛꯄꯤꯗꯨꯅ ꯕꯤꯗꯣꯅꯨ ꯂꯩꯕꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡ ꯅꯤꯡꯊꯧ ꯌꯥꯏꯃ ꯑꯃꯗꯤ ꯕꯤꯗꯣꯅꯨ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯅꯤꯗꯨ ꯁꯛꯈꯪ ꯃꯥꯏꯈꯪꯅꯗꯨꯅ ꯌꯥꯏꯔꯦꯜꯒ ꯂꯩꯃꯇꯣꯟꯒꯗꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ